ꯍꯦꯜꯂꯦ ꯈꯨꯍꯥꯎꯅꯣ ꯉꯁꯤꯗꯤ ꯄꯣꯔꯛꯀꯤ ꯁꯤꯀꯤꯋꯤ ꯊꯣꯡꯉꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯇꯧꯖꯔꯤꯁꯦ ꯃꯥꯒꯤ ꯃꯇꯨ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯈꯦꯠꯇꯣꯛꯏꯅꯦꯕꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯤ ꯇꯧꯖꯔꯤꯕ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯐꯖꯅ ꯂꯩꯔ ꯃꯇꯨꯡꯗ ꯁꯤꯁꯤꯅ ꯑꯃꯨꯛ ꯏꯁꯤꯡ ꯍꯥꯞꯄꯒ ꯁꯤꯡ ꯈꯔꯒ ꯑꯃꯨꯛ ꯐꯨꯠꯇꯣꯛꯄꯅꯦꯕ ꯁꯤ ꯐꯨꯠꯇꯣꯛꯄꯒꯤ ꯃꯔꯝꯁꯤꯅ ꯃꯅꯝ ꯃꯍꯥ ꯃꯌꯥꯝꯗꯣ ꯀꯣꯛꯅꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯤꯅ ꯀꯨꯀꯤꯡ ꯋꯥꯏꯟ ꯂꯩꯇꯕꯒꯤ ꯆꯝꯄ꯭ꯔꯥꯒ ꯚꯤꯅꯦꯒꯔꯒꯅ ꯁꯦꯝꯕꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯇꯣꯡꯉꯥꯜꯂꯤꯀꯣ ꯊꯤꯅ ꯍꯥꯎꯋꯦ ꯑꯗꯣ ꯑꯗꯨꯝ ꯄꯤꯁ ꯄꯤꯁ ꯀꯛꯊꯠꯄꯤꯔꯒ ꯁꯦꯝꯃꯅꯤ ꯁꯤꯗ ꯀꯤꯁꯤ ꯀꯤꯕꯅꯦ ꯃꯌꯥꯝ ꯀꯤꯁꯤ ꯀꯤꯕꯒꯤ ꯃꯔꯝꯁꯤꯅ ꯃꯥꯒꯤ ꯄꯣꯠꯁꯦ ꯆꯥꯏꯊꯣꯛꯇꯅꯕ ꯐꯣꯝ ꯑꯝꯗ ꯑꯗꯨꯝ ꯂꯩꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯣꯞ ꯀꯥꯏꯗꯅꯕ ꯇꯧꯖꯕꯅꯦ ꯀꯤꯁꯤ ꯀꯤꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯐꯦꯚꯣꯔꯥꯏꯠꯅꯦ ꯃꯌꯥꯝꯒꯤꯁꯨ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯅꯤ ꯕ꯭ꯔꯥꯏꯁ ꯄꯣꯛꯁꯦ ꯆꯤꯅꯤ ꯍꯥꯞꯄꯒ ꯇꯧꯋꯦꯅ ꯃꯌꯥꯝꯅ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯣꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯦꯛꯊꯣꯛꯄꯒꯤ ꯊꯥꯎꯔꯦꯛꯁꯦ ꯆꯤꯅꯤꯁꯤꯅ ꯂꯣꯏ ꯆꯨꯞꯁꯤꯟꯈꯤꯗꯣꯏꯅꯦꯕ ꯃꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯑꯩꯅ ꯁꯤꯁꯦ ꯆꯥꯏꯅꯤꯁ ꯁ꯭ꯇꯥꯏꯜꯗ ꯌꯥꯝ ꯆꯥꯕ ꯎꯏꯌꯦꯅꯅꯦ ꯆꯥꯕꯅꯦꯕ ꯍꯥꯎꯖꯥꯔꯅ ꯇꯁꯦꯡꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯝ ꯆꯝꯅ ꯊꯣꯡꯉꯦ ꯑꯗꯨꯝ ꯐꯨꯠꯂꯒ ꯑꯩ ꯐꯨꯠꯄꯗꯤ 2 hours-ꯃꯨꯛ ꯍꯦꯜꯂꯦ 2 hours-ꯃꯨꯛ ꯆꯪꯉꯦ ꯑꯗꯨꯒ ꯁꯤ ꯐꯨꯠꯄ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃꯨꯛ ꯁ꯭ꯇꯤꯝ ꯇꯧꯖꯔꯤꯅꯤꯀꯣ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯀꯨꯀꯔꯗꯀꯣ ꯁ꯭ꯇꯤꯝ ꯇꯧꯔꯒ ꯊꯝꯖꯕꯅꯦ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯨꯃꯥꯏꯅ ꯏꯆꯝ ꯆꯝꯃꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯗꯣ ꯃꯁꯛꯀꯗꯣ ꯌꯦꯡꯉꯣꯕꯀꯣ ꯁꯤꯗ ꯎꯠꯂꯛꯀꯅꯤꯑꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤꯅꯦ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯃꯌꯥꯝ ꯀ꯭ꯔꯤꯀꯦꯠ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯍꯥꯏꯔꯤꯕꯁꯤ ꯗꯤꯅꯦꯁ ꯀꯥꯔꯇꯤꯛ ꯑꯃꯁꯨꯡ ꯇꯥꯡꯒꯦꯖꯃꯅꯁꯨ ꯁꯔꯨꯛ ꯌꯥꯔꯤ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯐ꯭ꯔꯤ ꯁ꯭ꯄꯤꯟ 200ꯒꯤꯁꯨ ꯐꯪꯕꯤꯒꯅꯤ ꯀ꯭ꯔꯤꯀꯦꯠꯁꯇ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯃꯇꯝꯗ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ iPhone 17 Pro Max ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯒꯅꯤ ꯅꯨꯡꯇꯤꯒꯤ ꯑꯦꯞ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯔꯒ ꯐ꯭ꯔꯤ ꯁ꯭ꯄꯤꯟꯁꯨ ꯐꯪꯕꯤꯒꯅꯤ ꯁꯦꯜ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟꯒꯤꯗꯤ ꯑꯩꯈꯣꯏꯅ UPI ꯅꯠꯇ꯭ꯔꯒ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔ ꯑꯃꯍꯦꯛꯇꯗꯒꯤ ꯌꯥꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗ ꯏꯟꯚꯥꯏꯠ ꯇꯧꯕ ꯃꯇꯝꯗ 300 ꯑꯃꯁꯨ ꯐꯪꯕ ꯌꯥꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯕꯔꯊꯗꯦꯗ 1,000ꯒꯤ ꯒꯤꯐꯠ ꯐꯥꯎꯕ ꯐꯪꯕ ꯌꯥꯔꯤ ꯑꯗꯨꯒ ꯑꯦꯐꯤꯂꯦꯠ ꯇꯧꯔꯒꯅ ꯀꯃꯤꯁꯟꯁꯦ ꯇꯪꯈꯥꯏ ꯑꯃꯁꯨ ꯐꯪꯕ ꯌꯥꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯤꯡꯛꯇ ꯀꯃꯦꯟ ꯄꯤꯟ ꯇꯧꯗꯨꯅ ꯊꯝꯖꯔꯝꯃꯒꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯄꯣꯛ ꯄꯥꯝꯗꯕ ꯄꯣꯛ ꯌꯦꯡꯗꯕ ꯈꯩꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯃꯃꯥꯡ ꯊꯥꯒꯠꯆꯕꯅꯦ ꯃꯌꯥꯝ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯗꯣꯏꯁꯦ ꯑꯣꯛꯀꯤ ꯁꯤꯀꯤꯕꯤꯅꯦ ꯃꯌꯥꯝ ꯎꯠꯂꯛꯀꯦꯀꯣ ꯑꯗꯣ ꯃꯌꯥꯝꯗꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯑꯩꯒꯤ ꯆꯨꯅꯤ ꯂꯩꯃꯒ ꯆꯅꯨꯔꯥꯒꯒꯤ ꯃꯌꯥꯝ ꯑꯦꯀꯥꯎꯟ ꯐꯣꯂꯣ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯌꯥꯝ ꯐꯣꯂꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯑꯄꯥꯝꯕ ꯌꯥꯎꯔꯒꯅ ꯃꯌꯥꯝ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯑꯣ ꯄꯣꯠꯁꯦ ꯑꯣꯐꯔꯗ ꯂꯣꯏ ꯄꯤꯔꯗꯣꯏꯅꯦ ꯃꯌꯥꯝ ꯑꯗꯨꯗꯨꯅ ꯃꯦꯁꯦꯁ ꯇꯧꯕꯤꯔꯛꯑꯣ ꯑꯄꯥꯝꯕ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯊꯥꯔꯒ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯁꯤꯁꯦ ꯁꯤꯡꯖꯨꯅꯤꯀꯣ ꯊꯥꯎꯗ ꯉꯧꯔꯒ ꯇꯧꯕꯅꯦ ꯑꯣꯛ ꯁꯤꯡꯖꯨ ꯑꯗꯨꯒ ꯁꯤꯅ ꯀꯤꯁꯤ-ꯀꯤꯕꯤ ꯑꯣꯛ ꯑꯝꯇ ꯌꯦꯡꯉꯣ ꯃꯁꯛꯇꯣ ꯀꯛꯊꯠꯂꯛꯀꯦ ꯀꯥꯇꯤꯅꯤꯀꯣ ꯀꯛꯆꯔꯒꯦ ꯎꯠ ꯗꯤꯁ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯣꯛ ꯀꯤꯁꯤ ꯊꯣꯛꯄ ꯂꯣꯏꯔꯦ ꯑꯁ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯦ ꯀꯩ ꯈꯨꯍꯥꯎꯅꯣ ꯃꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯐꯦꯟꯇꯥ ꯍꯩꯔꯝꯗ꯭ꯔꯦꯅꯦ ꯑꯩꯁꯦ ꯆꯥꯅꯤꯡꯃꯟꯗꯅ ꯀꯌꯥꯝ
Wow. Better. ꯑꯆꯧꯕ ꯆꯥꯊꯣꯛꯀꯦ. ꯌꯥꯝ ꯍꯥꯎꯋꯦ. ꯃꯥꯏꯗꯤ ꯕ꯭ꯔꯦꯁ ꯄꯣꯛꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ. ꯁꯤ ꯃꯍꯥꯎꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯦꯕ. ꯍꯥꯏꯗꯤ ꯊꯣꯛꯇꯕꯗꯣ ꯑꯗꯨꯒ ꯋꯥꯁꯨ ꯋꯥꯗꯦꯕ. ꯍꯥꯎꯋꯦ. ꯄꯤꯁ ꯑꯆꯧꯕ 3 ꯏꯟꯖꯥꯡꯒꯤꯗꯣ. ꯃꯆꯥ ꯃꯆꯥ ꯈꯥꯏꯔꯒꯗꯤ ꯄꯤꯁ 3 ꯁꯨꯗꯣꯏꯅꯦꯕ. ꯑꯗꯨ ꯉꯁꯤꯒꯤꯅꯦ ꯃꯍꯥꯎ ꯌꯥꯝ ꯍꯥꯎꯋꯦ. ꯚꯤꯅꯦꯒꯔ ꯀꯩꯅꯣ ꯍꯥꯞꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯆꯪꯉꯒ ꯌꯥꯝ ꯍꯥꯎꯋꯦꯕ. ꯂꯩꯇ꯭ꯔꯦ ꯃꯌꯥꯝ. ꯈꯨꯍꯥꯎꯁꯦꯀꯣ ꯐꯥꯒꯤ ꯅꯠꯇꯦꯍꯦ. Alright. ꯑꯣ ꯒ꯭ꯔꯦꯝ ꯒ꯭ꯔꯦꯝ ꯂꯥꯎꯕ. ꯍꯥꯎꯋꯦ. ꯊꯤꯅ ꯍꯥꯎꯋꯦ. ꯑꯩ ꯍꯥꯎꯔꯁꯨ ꯌꯥꯝꯃꯜꯂꯝꯃꯅꯤ. ꯐꯖꯕꯗꯣ. ꯆꯥꯕꯗꯕꯨꯗꯤ ꯇꯨꯝꯅꯤꯡꯉꯦ. ꯃꯤꯠ ꯄꯥꯡ ꯉꯝꯗ꯭ꯔꯦ. ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯕ. ꯑꯁꯤ ꯈꯨꯇꯨꯝꯅꯤꯡꯁꯤꯗꯤ ꯕꯦꯔꯥꯅꯦ. ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯒꯦ. ꯁꯤꯁꯤꯃ ꯆꯥꯁꯜꯂꯒ ꯁꯤꯁꯤꯅ ꯍꯣꯔꯦꯟꯒꯤ ꯈꯥꯛꯑꯒꯦ. ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯣꯔꯛꯁꯦ ꯊꯤꯅ ꯍꯥꯎꯕ. ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯕ꯭ꯔꯦꯁ ꯄꯣꯛ ꯍꯥꯏꯇꯥꯔꯦꯅꯦ ꯆꯥꯔꯛꯄꯗ ꯁꯤꯅ ꯏꯍꯥꯎ ꯍꯥꯎꯋꯦ ꯈꯪꯕ꯭ꯔꯥ. ꯃꯍꯥꯎꯁꯦ ꯂꯩꯇ꯭ꯔꯦ. ꯑꯩꯅ ꯍꯥꯏꯁꯤꯅ ꯈꯨꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ. ꯇ꯭ꯔꯥꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣ. ꯑꯍꯥꯎꯕꯅꯤꯅ ꯃꯌꯥꯝ ꯊꯤꯅ ꯄꯤꯖꯅꯤꯡꯉꯦ. ꯑꯗꯨꯒ ꯑꯣꯛꯇ ꯆꯤꯅꯤ ꯍꯥꯞꯄꯦ ꯍꯩꯅꯗꯧ ꯃꯥꯟꯗꯦ ꯍꯥꯏꯗꯣ ꯃꯌꯥꯝ ꯑꯝꯇꯪ ꯆꯥꯔ ꯌꯦꯡꯕꯤꯌꯣ. ꯑꯣꯛꯀꯤꯅꯦ ꯊꯥꯎꯔꯦꯛ ꯍꯥꯏꯕꯁꯦ ꯂꯣꯏ ꯆꯨꯞꯁꯟꯈꯤꯗꯣꯏꯅꯦ ꯃꯆꯤꯅꯤꯁꯤꯅ. ꯑꯗꯨꯅꯅꯦ ꯆꯥꯕꯗꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ.